Taibang khomaigi ka tamna changlai. Taibang na tamai hakjang di kaisu thoidok pa tawdraba. Khomai tapna kaisu thoidok pa tawdre. Sana di kam tawre. Taibang na madi chenbu chele. Aina masase khara hena kalhanningi. Adubu nupa machaga oibasida. Khomai no fet tawna masu kuina naduna leibaduda talamani. Taibang na horendi chek lakani. Hidak nungdi loina suna leiriba natra. Khomai table da haifet yenglaga hidak di leirakpadagi sizinadriba fawba yauromkhini. Taibang tapna aisho hayengdagi company da amuk chalani. Nanauna senabadu warani. Khomai na sir aina soktuna leibasida sir gi thabak thoramdi loina soirani. Taibang na tamai madugidamak thoina hena wabigano. Hayeng hangchit fawbagi manungda anauba assistant launaba nauna sem saba loikrabani. Tamaigi hakjangna hanagum country fawba assistant da sinaba yaba khara sinarage. Khomai na hoi sir adumna tawbiro. Taibang na handakti anauba construction gi thabaksu nauna hairoidaba khara su yaure. Khomai na hoi sir hanagi su khara leiribane. Taibang na hore tamaisu pothabiro. Aisho asomda sanado amukta yenglukige. Khomai na hoi sir Taibang na ai angangsingda chanaba kaino semanjarake. Khomai na sir yazare semanbirakano. Taibang thokre. Mathangi numini chungsenbi khabarda Sanas company gi COE gi assistant gi post ama kauri haiduna yaurakpadu thengnare. Interview gi date su tan chanana ngasi oiramle. Chungsenbi haugattuna interview da hanglakpa yabasingdu yengli. Hana company asigi maramda mayamsu ikhang khangnaraba oibana ka henadi aruba oidre. Chak ising toklaba matung chungsenbi hobe interview yaunabagaidamak loisinduna thoklakle. Yumdagi tholakpada pung 8 tare. Adubu interview gi pungna pung 13 ni. Chungsenbi su hobe laktuna company yobaga mahaksu changsilaktuna resume su athubida thajili. Uchinna chinna pung sunganbana interview aduda yaubadi yarakle. Manipur gi khwaidagi chawba company oibana misu 50 muk saruk yari. Chungsenbi su mayam phamliba adomda changsinduna masu famlai. Laptakna Taibang su nupa amaga interview launaba room du tamna leiriba singdu yenglamdabi changkhre. Manak adaida leiramba nupi akhatpi kharadi Taibang ubada ngauduna chakna yengnabasu yauri. Chungsenbidi thoina hena yenglude. Interview su mathang tawrakpana chungsenbigi serial number yaurakle. Pion du tholaktuna kanna kaurai. Next serial number 17 oinam chungsenbi. Chungsenbi su haugattuna manung tamna changlai. Manung changlakpada Taibanga manager nupa amaga famduna leirammi. Chungsenbina may I coming sir. Taibang chungsenbi changlakpa ubada ngakna yengduna lei. Machinda changlau haibasu haide. Tuminna chabyungna lonthokdaba amagum mamit kuptaba makai yengduna laikre. Chungsenbi amukasu may I coming sir. Manager su Taibangda ingakngakna yenglai. Aduga chungsenbi da yenglaga come in. Chungsenbi su tapna changlai. Manager du Taibangda yenglaga chungsenbi da amuk yenglai. Take your seat. Chungsenbi na thank you sir. Taibang di tarang amada yenglambadu haujikta gyan tarai. Taibang na Chungsenbi. Chungsenbi na yes sir. Taibang tapna school di kay dawre. Chungsenbi magi document file du table da thamlaga sir school di tokpa kuire. Taibang na okay. Taibang table da leiriba chungsenbi gi file du laukhattuna yengkhre. Document singdu amamamtang yenglaga interview su haurai. Job tu ka chanaba wahang kaya hanglaba tungda Taibang aroibo oina manager da onsinduna. Manager kay wahang hangbiningli. Manager na sir aigi oina yare. Taibang chungsenbi da yenglaga tapna Miss Chungsenbi aroibo oina somna assistant oiba karigi pamlibano. Aduga post asigidamak adombu perfect oire haina khanbibra. Chungsenbi hanglakliba wahangdu magi oinadi aruba wahang oire. Mahak hana mangjaunana
ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯅꯤ ꯍꯥꯏꯗꯨꯅ ꯑꯦꯋꯥꯔ ꯑꯣꯏꯗꯨꯅ ꯂꯩꯈꯤꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯆꯨꯡꯁꯦꯟꯕꯤ ꯇꯞꯅ ꯈꯨꯝꯂꯛꯏ, ꯑꯩꯒꯤ ꯑꯣꯏꯅ ꯖꯣꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯖꯣꯕꯅꯤ, ꯑꯗꯨꯕꯨ ꯏꯁꯥꯃꯛ ꯖꯣꯕ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛꯅꯤ ꯈꯟꯖꯗꯨꯅ ꯏꯟꯇꯔꯚ꯭ꯌꯨ ꯑꯁꯤ ꯌꯥꯎꯕ ꯂꯥꯛꯆꯕꯅꯤ, ꯃꯔꯝꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯆꯦꯠꯅ ꯊꯥꯖꯩ꯫ ꯇꯥꯏꯕꯪꯅ, ꯐꯔꯦ, ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯂꯣꯏꯔꯦ, ꯔꯤꯖꯜꯗꯤ ꯑꯗꯣꯝꯒꯤ ꯃꯦꯜꯗ ꯊꯥꯖꯔꯛꯑꯒꯦ꯫ ꯆꯨꯡꯁꯦꯟꯕꯤꯅ, ꯍꯣꯏ ꯁꯥꯔ꯫ ꯇꯥꯏꯕꯪ ꯇꯞꯅ, ꯑꯣꯀꯦ, ꯌꯨ ꯃꯦ ꯒꯣ ꯅꯥꯎ꯫ ꯆꯨꯡꯁꯦꯟꯕꯤꯅ, ꯊꯦꯡꯛ ꯌꯨ ꯁꯥꯔ꯫ ꯇꯥꯏꯕꯪ ꯆꯠꯈ꯭ꯔꯤꯕ ꯆꯨꯡꯁꯦꯟꯕꯤꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯒꯤ ꯅꯨꯡꯁꯥ ꯍꯥꯏꯒꯠꯂꯛꯄ ꯃꯇꯝꯗꯨꯗ ꯆꯨꯡꯁꯦꯟꯕꯤ ꯃꯁꯥꯗꯨ ꯇꯁꯦꯡꯅꯃꯛ ꯆꯣꯛꯊꯔꯕꯅꯤ꯫ ꯆꯨꯡꯁꯦꯟꯕꯤ ꯀꯦꯐ ꯑꯃꯗ ꯆꯪꯂꯛꯏ꯫ ꯃꯅꯨꯡ ꯆꯪꯂꯛꯄꯗ ꯈꯗ꯭ꯔꯥꯛꯄ ꯃꯃꯥꯟꯅꯕ ꯑꯃꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯞꯇꯛꯅ ꯆꯪꯂꯛꯂꯤꯕ ꯆꯨꯡꯁꯦꯟꯕꯤ ꯎꯕꯗ ꯀꯂꯛꯄ ꯃꯤꯍꯧꯕ ꯍꯦꯟꯈꯤꯕꯅ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯆꯨꯡꯁꯦꯟꯕꯤ ꯆꯪꯂꯛꯇꯨꯅ ꯐꯝꯊꯕꯒ ꯈꯗ꯭ꯔꯥꯛꯄꯅ ꯅꯥꯀꯟꯗ ꯐꯝꯕꯗꯨ ꯎꯔꯛꯏ꯫ ꯆꯨꯡꯁꯦꯟꯕꯤ ꯍꯩꯅꯗꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯈꯗ꯭ꯔꯥꯛꯄꯁꯨ ꯎꯁꯤꯠꯇꯅ ꯆꯨꯡꯁꯦꯟꯕꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯆꯨꯡꯁꯦꯟꯕꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯌꯔꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯂꯒ, ꯍꯜꯂꯣ ꯆꯨꯡꯁꯦꯟꯕꯤ꯫ ꯆꯨꯡꯁꯦꯟꯕꯤ ꯍꯩꯅꯗꯅ, ꯀꯅꯥ? ꯈꯗ꯭ꯔꯥꯛꯄ ꯎꯁꯤꯠꯇꯅ, ꯐ꯭ꯌꯨꯆꯔ ꯍꯁꯕꯦꯟ꯫ ꯆꯨꯡꯁꯦꯟꯕꯤ ꯎꯁꯤꯠꯇꯅ, ꯀꯅꯥꯒꯤ? ꯈꯗ꯭ꯔꯥꯛꯄ ꯅꯣꯛꯐꯦꯠ ꯇꯧꯅ, ꯅꯪꯒꯤꯅꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯋꯦꯇꯔ ꯅꯨꯄꯥꯗꯨ ꯆꯪꯂꯛꯇꯨꯅ, ꯀꯩ ꯆꯥꯅꯦ? ꯈꯗ꯭ꯔꯥꯛꯄ ꯋꯦꯇꯔ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ, ꯆꯠꯊꯣꯛꯑꯣ ꯑꯁ꯭ꯋꯥꯏꯗ, ꯏꯇꯨꯒ ꯉꯥꯛ ꯋꯥꯔꯤ ꯁꯥꯕꯁꯤꯗ ꯌꯦꯜꯂꯛꯀꯅꯣ꯫ ꯋꯦꯇꯔ ꯅꯨꯄꯥꯗꯨ ꯉꯛꯅ, ꯀꯩꯅꯣꯅꯦ? ꯆꯨꯡꯁꯦꯟꯕꯤ ꯁꯥꯎꯅ ꯍꯧꯒꯠꯇꯨꯅ, ꯈꯗ꯭ꯔꯥꯛꯄ, ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯑꯩꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔ ꯅꯪ? ꯈꯗ꯭ꯔꯥꯛꯄ ꯅꯣꯛꯂꯒ, ꯁꯥꯎꯕꯒꯁꯦ ꯌꯥꯝ ꯄꯛꯆꯔꯤꯅꯦ꯫ ꯆꯨꯡꯁꯦꯟꯕꯤ ꯁꯥꯎꯅ ꯈꯗ꯭ꯔꯥꯛꯄꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ꯫ ꯃꯇꯧꯗꯨꯕꯨ ꯎꯕꯗ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯆꯨꯡꯁꯦꯟꯕꯤ ꯁꯥꯎꯅ ꯍꯧꯒꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯈꯗ꯭ꯔꯥꯛꯄ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯤꯕ ꯆꯨꯡꯁꯦꯟꯕꯤꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯈꯗ꯭ꯔꯥꯛꯄꯅ, ꯆꯨꯡꯁꯦꯟꯕꯤ! ꯆꯨꯡꯁꯦꯟꯕꯤꯅ, ꯀꯩꯅꯣ? ꯀꯩ ꯄꯥꯝꯒꯦ ꯍꯥ? ꯈꯗ꯭ꯔꯥꯛꯄꯅ, ꯅꯪꯅ ꯈꯨꯄꯥꯛꯅ ꯊꯥꯔꯁꯨ ꯑꯩ ꯅꯥꯗꯦ, ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯁꯤ꯫ ꯆꯨꯡꯁꯦꯟꯕꯤ ꯁꯥꯎꯅ, ꯅꯪ ꯑꯩꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯂꯣꯏꯅꯕ ꯅꯨꯄꯤ ꯑꯇꯩꯒꯨꯝ ꯑꯩꯗꯤ ꯌꯥꯒꯅꯤ ꯈꯟꯒꯅꯨ꯫ ꯈꯗ꯭ꯔꯥꯛꯄꯅ, ꯎꯁꯤꯠꯇꯕ ꯅꯠꯇꯦ, ꯅꯪ ꯅꯍꯥꯟ ꯊꯦꯡꯅꯕ ꯅꯨꯄꯤꯗꯣ ꯑꯩꯅ ꯄꯥꯝꯕꯒꯤ ꯂꯧꯕ ꯅꯠꯇꯦ, ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤꯗꯤ ꯅꯪꯅꯦ꯫ ꯆꯨꯡꯁꯦꯟꯕꯤ ꯁꯥꯎꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ, ꯃꯤꯁꯇꯔ ꯈꯗ꯭ꯔꯥꯛꯄ, ꯅꯨꯄꯤꯕꯨ ꯎꯁꯤꯠꯄ ꯇꯝꯃꯨ꯫ ꯅꯪꯒꯨꯝꯕ ꯅꯨꯄꯥꯁꯦ ꯃꯩ ꯊꯥꯔꯒ ꯍꯥꯠꯄ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩ ꯇꯧꯅꯤꯡꯗꯦ꯫ ꯑꯗꯨꯒ ꯑꯃꯅ, ꯑꯩ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯤꯁꯛꯇ, ꯅꯨꯡꯁꯤꯕꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝ ꯂꯧꯕ ꯃꯤꯁꯛꯇ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯄꯤꯕꯗꯤ ꯊꯝꯕꯨ ꯊꯝꯈꯣ, ꯀꯧꯅꯕꯗꯤ ꯂꯥꯏꯔꯗꯅ ꯍꯟꯅ ꯌꯦꯡꯕ ꯐꯥꯎ ꯇꯨꯀꯠꯆꯩ ꯈꯪꯂꯕ? ꯈꯗ꯭ꯔꯥꯛꯄ ꯁꯥꯎꯅ, ꯅꯪ ꯑꯩ ꯅꯨꯡꯁꯤꯗꯦ ꯅꯠꯇ꯭ꯔꯥ? ꯆꯨꯡꯁꯦꯟꯕꯤꯅ, ꯅꯨꯡꯁꯤꯗꯦ, ꯑꯗꯨꯒ ꯅꯪ ꯑꯩꯕꯨ ꯀꯥꯎꯊꯣꯛꯂꯣ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ, ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯅ ꯑꯩ ꯆꯠꯄ ꯇꯝꯂꯤꯕꯅꯦ꯫ ꯅꯪꯁꯨ ꯅꯪꯅ ꯑꯣꯏꯍꯟꯅꯤꯡꯂꯤꯕ ꯄꯨꯟꯁꯤꯗꯣ ꯑꯣꯏꯅꯕ ꯍꯣꯠꯅꯧ, ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯀꯅꯨ, ꯇꯨꯀꯠꯆꯩ꯫ ꯆꯨꯡꯁꯦꯟꯕꯤ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯦꯝꯊꯣꯏꯁꯨ ꯁꯣꯝꯗ ꯃꯆꯥꯅꯨꯄꯥ ꯆꯤꯡꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯅ, ꯏꯃꯥꯁꯤ ꯀꯩꯗꯧꯔꯦ? ꯃꯦꯝꯊꯣꯏꯅ, ꯏꯆꯥꯕꯨ ꯇꯨꯝꯃꯤꯔꯣ? ꯆꯤꯡꯂꯦꯝꯕꯅ, ꯁꯨꯝ ꯍꯤꯞꯂꯝꯕꯅꯦ꯫ ꯃꯦꯝꯊꯣꯏꯅ, ꯏꯃꯥ ꯏꯆꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯅꯤꯡꯉꯤ, ꯌꯥꯒꯗ꯭ꯔꯥ? ꯆꯤꯡꯂꯦꯝꯕ ꯍꯧꯒꯠꯇꯨꯅ ꯐꯛꯂꯥꯡꯗ ꯉꯥꯊꯗꯨꯅ, ꯀꯩ ꯂꯩꯔꯒꯦ ꯏꯃꯥ? ꯃꯦꯝꯊꯣꯏꯅ, ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯁꯦ ꯏꯃꯥ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯄ ꯄꯥꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯅ, ꯀꯩ ꯂꯩꯔꯒꯦ ꯏꯃꯥ? ꯃꯦꯝꯊꯣꯏꯅ, ꯏꯅꯦ ꯊꯝꯕꯥꯜꯒꯤ ꯐꯤꯔꯣꯏꯁꯨ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯂꯨꯍꯣꯡꯕꯁꯤ ꯆꯍꯤꯃꯨꯛ ꯌꯩꯊꯣꯛꯇꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯅꯪ ꯕꯕꯥꯒꯤ ꯍꯛꯆꯥꯡꯁꯨ ꯍꯥꯟꯅꯗꯒꯤ ꯌꯥꯝ ꯁꯣꯟꯖꯤꯜꯂꯦ, ꯑꯗꯨꯅ ꯅꯄꯥꯕꯨꯡꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯅꯕ ꯇꯧꯁꯤꯅꯦ꯫ ꯆꯤꯡꯂꯦꯝꯕ ꯇꯞꯅ, ꯏꯃꯥ ꯑꯩꯒꯤꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯆꯨꯡꯁꯦꯟꯕꯤꯅ ꯃꯇꯣꯝꯇ ꯌꯨꯝꯗꯨꯗ ꯀꯝꯗꯧꯅ ꯂꯩꯒꯅꯤ? ꯃꯦꯝꯊꯣꯏꯅ, ꯃꯥꯁꯨ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯅꯕ ꯇꯥꯕꯅꯤ꯫ ꯆꯤꯡꯂꯦꯝꯕꯅ, ꯏꯃꯥ ꯑꯗꯨꯕꯨ ꯐꯖꯕ ꯑꯣꯏꯒꯗ꯭ꯔꯅꯦ? ꯃꯦꯝꯊꯣꯏꯅ, ꯌꯥꯍꯟꯕ ꯇꯥꯕꯅꯤ꯫
ꯆꯤꯡꯂꯦꯝꯕꯅ ꯐꯔꯦ ꯏꯃꯥ ꯑꯩ ꯆꯨꯡꯁꯦꯟꯕꯤꯗ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯂꯒꯦ꯫ ꯃꯦꯝꯊꯣꯏ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯍꯥꯏꯌꯨ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯀꯂꯛꯄ ꯌꯦꯡꯊꯤꯕ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯀꯨꯌꯣꯝ ꯑꯣꯏꯗꯨꯅ ꯌꯣꯝꯈ꯭ꯔꯕꯗ ꯃꯤꯁꯛ ꯑꯗꯨꯕꯨ ꯁꯪꯁꯥꯔꯒꯤ ꯐꯖꯕꯗꯒꯤ ꯂꯥꯞꯈ꯭ꯔꯒ ꯄꯨꯛꯅꯤꯡꯒꯤ ꯐꯖꯕꯁꯨ ꯋꯥꯠꯂꯛꯄ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ꯫ ꯇꯥꯏꯕꯪ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯑꯣꯄꯔꯦꯁꯟ ꯅꯣꯡꯉꯥꯟꯕꯗ ꯃꯥꯡꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯔꯨꯟꯅ ꯁꯥꯔ CCTVꯒꯤ ꯐꯣꯇꯦꯖꯇ ꯌꯦꯡꯂꯦ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯦ꯫ ꯇꯥꯏꯕꯪꯅ ꯀꯩ ꯍꯥꯏꯕ ꯃꯁꯛ ꯎꯗꯦ ꯍꯥꯏꯕ? ꯑꯔꯨꯟꯅ ꯍꯣꯏ ꯁꯥꯔ ꯚꯤꯗꯤꯑꯣꯁꯤ ꯊꯥꯖꯔꯛꯎ ꯍꯥꯏꯕ꯭ꯔꯥ? ꯇꯥꯏꯕꯪꯅ ꯊꯥꯔꯛꯑꯣ ꯌꯦꯡꯒꯦ꯫ ꯑꯔꯨꯟꯁꯨ ꯚꯤꯗꯤꯑꯣꯗꯨ ꯈꯨꯗꯛꯇ ꯊꯥꯔꯛꯏ꯫ ꯇꯥꯏꯕꯪ ꯊꯥꯔꯛꯂꯤꯕ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯉꯤ꯫ ꯎꯔꯦ ꯅꯨꯄꯤ ꯑꯃ ꯃꯁꯥ ꯌꯥꯝ ꯉꯝꯗꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯑꯃꯝꯕ ꯃꯔꯛꯇ ꯆꯠꯈꯤꯕꯗꯨ꯫ ꯇꯥꯏꯕꯪ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ ꯃꯩꯁꯨ ꯃꯨꯠꯄ꯫ ꯊꯧꯗꯣꯛꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯇꯥꯏꯕꯪ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯁꯅꯥꯃꯇꯨꯝꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯒꯤ ꯇꯝꯄꯥꯛꯇ ꯃꯈꯨꯠꯅ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯏ꯫ ꯄꯞꯄꯥ ꯍꯧꯒꯠꯂꯣ꯫ ꯇꯥꯏꯕꯪ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯛꯇꯨꯅ ꯀꯩꯗꯧꯔꯦ ꯁꯅꯥ? ꯁꯅꯥꯃꯇꯨꯝꯅ ꯄꯞꯄꯥ ꯃꯤꯁ ꯆꯨꯡꯁꯦꯟꯕꯤ ꯁ꯭ꯀꯨꯜꯗ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯇꯥꯏꯕꯪ ꯉꯥꯏꯍꯥꯛ ꯈꯨꯝꯐꯝ ꯈꯪꯗ ꯂꯩ꯫ ꯇꯞꯅ ꯈꯨꯝꯂꯛꯏ ꯀꯩꯗꯧꯔꯒꯦ ꯁꯅꯥ? ꯁꯅꯥꯃꯇꯨꯝꯅ ꯃꯃꯥꯁꯨ ꯌꯨꯝꯗ ꯂꯩꯇꯦ ꯃꯤꯁ ꯆꯨꯡꯁꯦꯟꯕꯤꯁꯨ ꯁ꯭ꯀꯨꯜꯗ ꯂꯥꯛꯇꯦ ꯀꯩꯒꯤꯅꯣ ꯄꯞꯄꯥ? ꯇꯥꯏꯕꯪ ꯇꯞꯅ ꯏꯆꯥ ꯅꯥꯕ ꯐꯗ꯭ꯔꯤꯌꯦ ꯑꯗꯨꯏꯅꯦ꯫ ꯄꯞꯄꯥ ꯑꯩ ꯃꯁꯥ ꯌꯥꯝ ꯐꯩ ꯈꯪꯕ꯭ꯔꯥ? ꯇꯥꯏꯕꯪ ꯃꯆꯥꯕꯨ ꯄꯣꯝꯈꯠꯇꯨꯅ ꯏꯆꯥ ꯅꯥꯕ ꯐꯔꯦ꯫ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯄꯤꯕꯤꯔꯝꯕ ꯃꯤꯁꯛꯇꯨꯒꯤ ꯂꯃꯟꯗꯤ ꯄꯄꯥꯅ ꯇꯣꯟꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯁꯅꯥꯃꯇꯨꯝꯅ ꯃꯃꯥ ꯎꯅꯤꯡꯉꯦ ꯄꯞꯄꯥ꯫ ꯇꯥꯏꯕꯪ ꯍꯟꯗꯛꯇꯤ ꯃꯆꯥꯗ ꯌꯦꯡꯂꯒ ꯏꯆꯥꯕꯨ ꯃꯃꯥ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ? ꯁꯅꯥꯃꯇꯨꯝꯅ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯑꯗꯣ ꯄꯄꯥꯅꯗꯤ ꯍꯦꯜꯂꯦ꯫ ꯑꯗꯣ ꯃꯤꯁ ꯆꯨꯡꯁꯦꯟꯕꯤꯁꯨ ꯅꯨꯡꯁꯤ ꯃꯥꯗꯤ ꯑꯩ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ꯫ ꯑꯗꯣ ꯄꯄꯥ ꯃꯃꯥ ꯃꯅꯥꯛꯇ ꯍꯌꯦꯡ ꯆꯠꯁꯤꯀꯣ? ꯇꯥꯏꯕꯪ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯏꯆꯥꯒꯤ ꯈꯨꯝꯕ ꯉꯝꯂꯔꯣꯏꯗꯕ ꯋꯥꯍꯪꯁꯤꯗ ꯄꯄꯥ ꯀꯩ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯈꯪꯗ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯤꯀꯤꯁꯨ ꯇꯥꯏꯕꯪꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯥꯃꯣ ꯋꯥ ꯑꯝꯇ꯫ ꯇꯥꯏꯕꯪ ꯁꯅꯥꯃꯇꯨꯝꯕꯨ ꯄꯣꯝꯈꯠꯇꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯑꯩ ꯁꯅꯥꯃꯇꯨꯝꯁꯤ ꯏꯅꯦꯗ ꯁꯨꯝꯅꯕ ꯄꯤꯔꯝꯈꯤꯒꯦ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯦ꯫ ꯔꯤꯀꯤꯅ ꯇꯥꯃꯣ ꯑꯩ ꯀꯧꯔꯛꯀꯦ꯫ ꯔꯤꯀꯤꯁꯨ ꯈꯨꯗꯛꯇ ꯊꯣꯛꯈꯤꯗꯨꯅ ꯃꯈꯣꯏꯗ ꯊꯕꯛ ꯁꯨꯅꯕ ꯂꯩꯕꯤ ꯕꯤꯅꯥ ꯀꯧꯔꯨꯔꯒ ꯆꯪꯂꯛꯏ꯫ ꯕꯤꯅꯥ ꯇꯞꯅ ꯇꯨꯝꯂꯕꯣ ꯏꯁꯨꯕꯣ? ꯇꯥꯏꯕꯪꯅ ꯏꯅꯦ ꯅꯤꯡꯉꯥꯏ ꯇꯧꯔꯝꯂꯒ ꯎꯏꯊꯈ꯭ꯔꯦ꯫ ꯕꯤꯅꯥꯅ ꯀꯗꯥꯏ ꯏꯅꯦꯗ ꯄꯤꯔꯛꯑꯣ꯫ ꯏꯁ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕ ꯅꯨꯡꯉꯥꯏꯅꯕꯨ ꯇꯨꯝꯂꯦꯗ꯫ ꯕꯤꯅꯥ ꯉꯥꯡꯗꯅ ꯁꯅꯥꯃꯇꯨꯝꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯔꯤꯀꯤ ꯇꯥꯏꯕꯪꯗ ꯌꯦꯡꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯥꯃꯣ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯇꯥꯃꯣꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯇꯥꯏꯕꯪ ꯉꯛꯅ ꯀꯩꯗꯧꯔꯦ? ꯔꯤꯀꯤꯅ ꯇꯥꯃꯣ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯅꯠꯇ꯭ꯔꯕꯣ? ꯇꯥꯏꯕꯪ ꯈꯪꯉꯤ ꯔꯤꯀꯤꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯨ ꯑꯗꯨꯕꯨ ꯈꯨꯝꯗꯦ꯫ ꯔꯤꯀꯤ ꯃꯈꯥ ꯇꯥꯔꯛꯏ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯂꯩꯕ ꯌꯨꯝꯁꯤꯗ ꯄ꯭ꯔꯣꯄꯔꯇꯤ ꯇꯣꯈꯥꯏꯕ ꯄꯥꯝꯂꯤꯕ? ꯀꯩꯒꯤꯅꯣ ꯍꯥꯏꯕꯤꯌꯨ ꯇꯥꯃꯣ꯫ ꯀꯩꯒꯤꯗꯃꯛ ꯇꯥꯃꯣꯅ ꯀꯔꯤꯃꯠꯇ ꯈꯪꯗ ꯎꯗꯕꯒꯨꯝ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ? ꯇꯥꯏꯕꯪꯅ ꯅꯥꯎ ꯏꯃꯨꯡ ꯑꯁꯤꯗ ꯍꯧꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯁꯝꯊꯕ ꯇꯥꯃꯣ ꯄꯥꯝꯗ꯭ꯔꯦ꯫ ꯔꯤꯀꯤ ꯀꯞꯇꯨꯅ ꯑꯩꯁꯦ ꯇꯥꯃꯣꯒꯤ ꯀꯅꯥꯅꯣ? ꯇꯥꯃꯣꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯂꯣꯠꯇꯨꯅ ꯊꯝꯕꯤꯔꯤꯕ ꯀꯩꯒꯤꯅꯣ? ꯇꯥꯏꯕꯪ ꯇꯞꯅ ꯃꯅꯥꯎꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯊꯥꯗꯨꯅ ꯅꯪꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯅꯦ꯫ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅꯁꯨ ꯌꯥꯎꯗ꯭ꯔꯕ ꯌꯥꯔꯕ ꯅꯪꯕꯨ ꯅꯝꯐꯨꯗ ꯀꯣꯛ ꯁꯥꯍꯟꯕꯗꯤ ꯇꯥꯃꯣ ꯌꯦꯡꯕ ꯉꯝꯂꯣꯏ꯫ ꯔꯤꯀꯤ ꯀꯞꯇꯨꯅ ꯇꯥꯏꯕꯪꯗ ꯀꯣꯟꯁꯤꯜꯂꯒ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ꯫ ꯑꯩ ꯄ꯭ꯔꯣꯄꯔꯇꯤ ꯑꯁꯦ ꯐꯪꯕꯗꯩ ꯇꯥꯃꯣ ꯐꯪꯕꯅ ꯍꯦꯟꯅ ꯐꯩꯌꯦ꯫ ꯄ꯭ꯔꯣꯄꯔꯇꯤꯗꯤ ꯑꯩ ꯄꯥꯝꯗꯦ ꯃꯥꯡꯖꯈꯤꯁꯅꯨ꯫ ꯑꯗꯨꯕꯨ ꯑꯩ ꯇꯥꯃꯣꯕꯨ ꯏꯐꯝꯗꯒꯤ ꯃꯥꯡꯈꯤꯕꯗꯤ ꯑꯩ ꯉꯝꯂꯣꯏꯌꯦ ꯇꯥꯃꯣ꯫
ताइबंगसु हंदक्ति कपतुना रिकीबु चेतना कोनसिलई मपी तारई नोंग मनोंग महौखिबना नुमित निनी हौख्रे चिंगलेंबसु ngasiदी चुंगसेनबी होइदा लाई चुंगसेनबे चुंगसेनबी फी सुरंबदगी थौलई हे चिंगलेंबा कई लेरे चिंगलेंबा नोकलंबा माइथोंदु सकफम खंगहन हंजिनखी तपना सुम कोइथोरकबने चुंगसेनबीना काखलो ऐसु फी सुरुबने चिंगलेंबा मंगोलदा काखतुना तपना मोरादुदा फमलगा नुंगाइरिको चुंगसेनबीना फमलमो ऐ चालो लगे चिंगलेंबा चुंगसेनबीदा येंगलगा नंग याम होंगे चुंगसेनबीना होंगले ऐदी होंगदे ऐ चालो लगे ऐगी वासे ताको लुहोंगबसे चुंगसेनबी वा मरक थतलगा ऐ लुहोंगबसे पामद्रे यारगदी लुहोंगबसे इमासिदा हाइदोपियो चिंगलेंबा साउना चुंगसेनबीना चिंगलेंबा ऐ हानसु हाइख्रे ऐ नंगबु मरुप अमगुम खले पुंसि चुपा अदुमा खनखिनी चिंगलेंबा साउना चुंगसेनबीगी खुदांग पाइदुना मंगोंदा ओसिन हंदुना अदुदि हायो ऐसे नंगी कनानो चुंगसेनबी साउना ऐगी मरुप चिंगलेंबा हंदक्ति खोंगफमदु तुंगहल्लगा ओहो नंग ऐबु इकाइबु पीरबा फरे ऐना कैदरकपा ngamge हाइबदो नंग नमित थितना येंगो चुंगसेनबीना नंग कैदौगे हाइनो हा चिंगलेंबाना ऐ नंगबु अथुबिदा लुहोंगनबा सिनगनी मसे चिंगलेंबा ऐगी वासकने चिंगलेंबा वहाइदु हाइरमलगा साउना चटख्रे चुंगसेनबीदी मसागा सोनबगा वखल मयामना महाक मपी ताना चिंगलेंबदा येंगदुना लेहौई तांजा अदुदा निंथेमसु यु ngauduna लाउरा चंगलई नौवा लौदे हाइसिने हे ओक्तबी थोलो चुंगसेनबी मपीदु मखुतना फटफट तैथोक्तुना कई हाइगे बाचौ निंथेमना लमचत नाइदबी चुंगसेनबीना कइनो बाचौ अदुबु करंबा मपाना मचादा सिनबा वहाइनो निंथेमना हे हाइरदि हाइरे नंगना तौवा कई खंगलोय हौजिकी नुपादो कनानो हा कनानो चुंगसेनबीना बाचौ ऐगी मरुप चिंगलेंबाने निंथेमना नुपीगा नुपागा मरुप ओइबा याब्रो हा हे नौवा लौदे नंग युमसिदा था मा हेना मतम पीरेदना नंगना सिदै मखा ताना लैब्यारो नंग हयेंगमक युमसे थादोक्तुना चटकदबने चुंगसेनबी कपतुना बाचौ अदुददि हाइबिगनु ऐबु युमसिदा मतम खजिक्तंगा लैजखिगे निंथेम चुंगसेनबीबु लाक्तना इंथोक्लगा हाइरंग चटख्रे चुंगसेनबीसु कपतुना लेहौरे नुमिदांगदु चुंगसेनबी चाक थोंना वखल मयामना मंगदुना लೈ अतैदि थोइना खंद्रे असुक कुइबा मतमसी सना मतुंबु निंगसिंगलुदबनी अदुबु ngasiदी निंगसिंगलई महाक सना मतुंगी मरमदा खंगनिंगलबसु कनादा हंगलुनी कनागी मचानो कइनो हाइबा महाक खंगबा नते अदुबु मिनुंगसी अमदा महाक सनागी अवाबदु सरुक यारुबा खंगनी सैरक्सिदा अमु युम थादोक्तुना चटख्रो हाइबा निंथेमगी वाहैदु निंगसिंगलई चुंगसेनबी मंगदुना वखल मयामदु खलिंगै मेलदा मेसेज लाक्पगी मखोल लाक्पदा खंगप्रे खंगी चुंगसेनबी कइनो हाइदुना हांगदोक्तुना येंगलुबदा थेंगनरे महाकना यावखिबा सनास कंपनीगी सीईओ गी असिस्टेंट गी पोस्टुदा महाकपु असिस्टेंट ओइना सेलेक्ट तौरे हाइदुना हाइरक्ले चुंगसेनबी लाक्लिबा मेसेजदु थाजदबा अमगा लोइनाना ngakna amuk yen amuk phone du back tawduna lay ayuktuda taibang jogging halakpada lambida nupi ama thengnari nupi du gi masak mawong yengbada masadu hainadaba haibadu oire pumna makole masak machu fijet fawwa yauna ahongbagi ahongba ngakta ngaire taibang laptakna lakliba nupi du yenglaga tuminna laydi khadrak bana nangdi oktobine nangna tawwa thabak aina kai hangloi हौजिक्ति ऐ नंगबु हैनद्रे मीरा साउना ऐबु हाना सुमना ओइरमब्रो तामोना बुमना अहोंगबो हेनखिबा नत्रो खद्राकपा साउना येंगो नंगी फिजेट नंगी लमचत ऐना नंगबु युमदा पुसिनदबसु नंगी असिगुम लमचसिदने अदुगा ऐना नंगबु ऐगी नुपि ओइगे खना लौखिबा नते सुमना तंगी ऐगी खुलाई ओइनबुगिदमक लौखिबने मीरा साउना ममित इरा थांगना कै हाइबा खद्राकपना याम कना लाउगनो तानिंगदे नंग कनानो हाइबा तसेंगना खंगलबने मीरा साउना
ꯑꯩꯒꯤ ꯏꯄꯨꯛꯊꯣꯛꯀꯤ ꯏꯆꯥ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯗꯅ ꯅꯪꯒꯤ ꯂꯥꯡꯗ ꯑꯩ ꯊꯨꯈꯤꯕꯅꯤ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕꯗꯤ ꯌꯥꯔꯣꯏ ꯈꯗ꯭ꯔꯥꯛꯄꯅ ꯅꯪꯗꯤ ꯑꯣꯛꯇꯕꯤꯅꯤ ꯑꯣꯛꯇꯕꯤ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯅꯕꯨ ꯄꯥꯝꯕꯤꯗꯧꯔꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯁꯦꯡꯅ ꯇꯥꯗ꯭ꯔꯕꯁꯨ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯇꯁꯦꯡꯅ ꯑꯅꯤꯗꯨ ꯁꯥꯎꯅꯔꯦ ꯍꯥꯏꯕ ꯈꯪꯂꯦ ꯇꯥꯏꯕꯪꯁꯨ ꯌꯦꯡꯂꯝꯕꯗꯒꯤ ꯍꯦꯗꯐꯣꯟꯗꯨ ꯍꯥꯞꯂꯒ ꯑꯅꯤꯗꯨꯒꯤ ꯃꯄꯥ ꯐꯥꯎꯗꯨꯅ ꯂꯥꯛꯏ ꯂꯩꯔꯝꯂꯤꯕ ꯑꯅꯤꯗꯨꯁꯨ ꯇꯥꯏꯕꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯆꯨꯡꯁꯦꯟꯕꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯁꯈꯤ ꯂꯥꯛꯏ ꯁꯈꯤꯅ ꯍꯩ ꯆꯨꯡꯁꯦꯟꯕꯤ ꯃꯤꯅꯥꯏ ꯀꯩꯅꯣ ꯅꯪꯗꯤ ꯅꯅꯥ ꯌꯥꯝ ꯀꯜꯂꯤꯅ ꯆꯨꯡꯁꯦꯟꯕꯤꯅ ꯃꯥꯆꯧꯕꯤ ꯑꯩ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯠꯂꯨ ꯍꯥꯏꯕꯅꯣ ꯁꯈꯤꯅ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯅꯪꯒꯤ ꯊꯣꯛꯄ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯕ꯭ꯔꯣ ꯅꯪ ꯑꯩꯈꯣꯏꯒ ꯃꯔꯤ ꯂꯩꯅꯗꯦ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯅꯪꯒꯤ ꯁꯔꯨꯛ ꯌꯥꯎꯗꯦ ꯆꯨꯡꯁꯦꯟꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯃꯥꯆꯧꯕꯤ ꯁꯈꯤꯅ ꯀꯧꯔꯛꯀꯅꯨ ꯅꯪ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯂꯩꯀꯥꯏ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯐꯠꯇꯦ ꯍꯥꯏꯍꯟꯒꯅꯨ ꯁꯈꯤ ꯉꯥꯡꯕ ꯌꯥꯕ ꯈꯔ ꯉꯥꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯆꯨꯡꯁꯦꯟꯕꯤ ꯍꯧꯖꯤꯛꯇꯗ ꯊꯃꯣꯏ ꯁꯣꯛꯅ ꯄꯦꯟꯅ ꯀꯞꯆꯔꯛꯏ ꯑꯉꯥꯎꯕꯤꯒꯨꯝ ꯃꯇꯣꯝꯇ ꯁꯣꯜꯂꯛꯏ ꯑꯩ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯀꯅꯥꯒꯤꯗ ꯆꯪꯖꯐꯝ ꯂꯧꯒꯅꯤ ꯑꯩ ꯆꯠꯇꯕꯗꯤ ꯌꯥꯗꯦ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯑꯩ ꯇꯨꯃꯤꯟꯅ ꯀꯅꯥꯁꯨ ꯈꯪꯗ ꯂꯥꯞꯅ ꯂꯩꯈꯤꯕ ꯇꯥꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯆꯨꯡꯁꯦꯟꯕꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯗ꯭ꯔꯦꯁꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯂꯒꯦꯖꯇꯨ ꯄꯨꯊꯣꯔꯛꯂꯦ ꯃꯥꯡꯒꯣꯜ ꯌꯧꯔꯕꯗ ꯃꯕꯣꯛꯀꯤ ꯐꯣꯇꯣ ꯊꯦꯠꯄ ꯃꯄꯥ ꯑꯗꯣꯝꯗ ꯆꯠꯈꯤꯗꯨꯅ ꯇꯞꯅ ꯈꯨꯔꯨꯝꯖꯩ ꯑꯕꯣꯛ ꯕꯕꯥ ꯏꯃꯥ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯦ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯣꯏꯔꯛꯂꯤꯕ ꯃꯇꯝꯒꯤ ꯑꯑꯣꯟꯕꯁꯤꯗ ꯍꯤꯡꯕ ꯉꯝꯅꯅꯕ ꯑꯩ ꯍꯣꯠꯅꯔꯨꯔꯒꯦ ꯑꯩ ꯑꯅꯧꯕ ꯁꯛꯂꯣꯟꯒ ꯂꯣꯏꯅꯅ ꯀꯅꯥꯁꯨ ꯌꯦꯠꯇꯅ ꯏꯗꯣꯝ ꯍꯤꯡꯕ ꯇꯝꯂꯨꯔꯒꯦ ꯅꯆꯥꯅ ꯇꯧꯔꯤꯕ ꯈꯔꯁꯤꯗ ꯅꯆꯥꯕꯨ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯃꯪꯒꯣꯜ ꯄꯤꯕꯤꯌꯨꯀꯣ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯆꯨꯡꯁꯦꯟꯕꯤ ꯃꯈꯨꯠꯅ ꯐꯠ ꯐꯠ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯐꯨꯔꯤꯠꯀꯤ ꯀꯣꯂꯔꯗ ꯌꯥꯜꯂꯤꯕ ꯒꯣꯒꯜꯁꯇꯨ ꯂꯧꯊꯣꯛꯇꯨꯅ ꯎꯞꯁꯤꯜꯂꯒ ꯆꯨꯡꯁꯦꯟꯕꯤ ꯊꯣꯛꯂꯛꯏ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯄꯦꯟꯁꯤꯜ ꯁ꯭ꯀꯔꯠ ꯑꯃ ꯁꯦꯠꯇꯨꯅ ꯃꯅꯨꯡꯗ ꯄ꯭ꯂꯦꯟ ꯇꯤ ꯁꯔꯠ ꯊꯥꯏ ꯑꯗꯨꯒ ꯃꯊꯛꯇ ꯕ꯭ꯂꯦꯛ ꯀꯣꯠ ꯑꯃ ꯂꯤꯠꯇꯨꯅ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯂꯒꯦꯖꯇꯨ ꯆꯤꯡꯂꯒ ꯆꯨꯡꯁꯦꯟꯕꯤ ꯑꯅꯧꯕ ꯁꯛꯂꯣꯟ ꯑꯗꯨꯕꯨ ꯃꯥꯌꯣꯛꯅꯅꯕ ꯊꯣꯛꯂꯛꯏ ꯊꯣꯡꯒꯥꯜꯗ ꯂꯥꯛꯂꯤꯕ ꯀꯦꯕꯇꯨꯗ ꯀꯥꯈꯠꯇꯨꯅ ꯂꯥꯛꯏ